ISTV나 Paringnaina Sandukjaba Jail Kudol Makuk Thongbasingi wari Meng Tabideba ISTV gi Asimbior Singh Ikai Kumaje Buchari Loinana Ngasigi episode dum Taramuksiri Ngasigi episode Lamdam Sigi Sakna Iba Vrinon playwright Herojit Nauribam Unajanabagi Tanja Luxury Herojing Asi Equigi ISTV gi studio da Marwina Makuk Thongbasingi wari Haidna Jail Guina Queen Putok Thomsi Saruk Yabiba guest when election biba Tagaso Punuksari Loinangasigi shows the Mutaramuksari. Thank you, Damo. Herojitki being a playwright Aiba Mowina drama Iba Mowina film story Iba Mowina at the same time she make Iba Mowina have the lyricist winner dimension ma'am the Queen Kanzibu ma'am delay Adunga City I couldn't Kanzibaduna money Aduga Makok Thomasingi Wari Damadu Wari do Kitang Saza Hunu Bikitanzado Madu Lobjage and I give one Semjiri Matamutang Hanzerke and Maruina E Basidi Ibire other Nasagi in terms of literature Haitare heroes in E Bagi Magi language number one and number two Magi style Haitai style of writing and language itself Mas Kramaita we though Kitang Adwaidani Kitang Adwaida elaborately Habibi Abra Kramaita Aigi style, Aigi writing style is I Ishagi Wena. Adum so for Bese. Sina Henayam na Pambadona, Tawi Duga Mayam Nasu. Aina soft wena idini Hena, even not Tragasu Mayamna, Yang Birakanda Tabirakanda on the La Ibakanosi, Kamiansi. Elzikidiam Totpani, Mana Iragadiam Company, Hidden as minus. I am by story singsis management Satkiba. Aduna awa I want the heck lakpasi ibagi film gi kai screenplay gi lakpasi yargati kapan view hidden a sodum kappa pamjabagi to mind the lakpana so am boina tawida moduna I writing style sedum soft oi haida in sudum loje. The what is comment to what in Makal my genre se Yangjabamatum the human story was a hybriduni Kapagi more sentimental weba human suffering pain meamse Madwai the you can have the Duda Ibagi Shagi Haina Bipamjaba in Harapadugi Su or Bi let bi Aduga genre Sidi Lush Chopra Adu areas in Carmine areas in Kalaka and Nukutaris. I am Bolwinamog Tasta nobody I nobody honeta modubu I give in a Hainachum Hainachaba family play gumba Anduga romance da Yumpamoiba Sisina Hena in Hainachaba Poweta Simuado Quigi only that they do Infalda Hoitam approved playwright winner. Sang was the 19th advice sang at so far redo places come Ibire. Tamoy Hanba in a Sangbagi Han Hijagi Aina already do in Palda. Writer when Ihan Hana Sang gives 1997 the Sangitam. I'm a Tamduda Yam Pudiang Wedi Namasis a Purambini and Ihan Han play am come when a Putobidamo. The Duga Ain Igiba radiogi placing City Masing Yamita Modo in its Arakosum Ningsing Zabada about 50 Mukti minor like Rain. Other Katang, I couldn't have the significant way. I couldn't have Kangzabia Hojiti. Namadas of Huran been having hiding on Hoida. Although they do play Kara. I couldn't heck high with the Heroziki masterpiece ni Haitare. I did play Karpan Bibiara. A place it almost Herel than I Mayamna, I see Herozin Oribum Hajikanano and hung back on Herozin Oribum, I see Karamba script even no kind of man some hung Bazitamo. So I see the Ibu Saktak Piri by Tare. She is the Dharming the Magdam of Hariba Serial place. She is now I see my Ampunamang Sakangiba, Sakandra to Ming Tabiba, Herozit Hagadikanano, Adu Ibaduni Habido. Adugi, Dumadi, Haziki Dharming the Magdamaxina, Oetamo. The Atopa Dakara, Nauri with the Haragagi, Pete Hadoya home on the Yanga Moropo Kaibi, Sangbray Rising Himanam, the Yatiasi Masuyami, the Husagi Kans Minakara, Madumga Pungbarogi play in Sinatom, the Mayam the Pamna Yam Hena Pamna Bahaitare, as a Podum de Maleba, and Duga Shoinar Batamoy, as a film There is no Zipanbiru, they do pleasing. Who's a gave who have so. There was Zipanbiru, Madamasi
ꯐꯤꯂꯝꯗ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯃꯗꯨ ꯁꯤꯖꯤꯟꯅꯔ ꯃꯥꯜꯂꯦꯀꯣ ꯁ꯭ꯇꯣꯔꯤꯁꯤꯡ ꯇꯥꯃꯣꯒꯤꯗꯤ ꯑꯌꯥꯝꯕꯅ ꯄ꯭ꯂꯦ ꯑꯁꯤ ꯔꯦꯗꯤꯑꯣꯗ ꯇꯧꯕ ꯅꯪꯗꯦ ꯍꯥꯏꯕ ꯌꯥꯏ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯔꯦꯗꯤꯑꯣꯗ ꯍꯦꯛ ꯁꯟꯗꯣꯛꯈꯤꯕꯒ ꯅꯣꯡꯉꯥꯟꯕꯒ ꯐꯤꯂꯝ ꯇꯧꯖꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯑꯩꯒꯤ ꯁꯤ ꯇꯧꯏ ꯑꯗꯨꯕꯨ ꯍꯣꯏ ꯐꯤꯂꯝ ꯇꯧꯈꯤꯗꯕ ꯄ꯭ꯂꯦ ꯑꯔꯨ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯣꯏꯅ ꯅꯝꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯝꯕ ꯄ꯭ꯂꯦ ꯃꯌꯥꯝꯕꯨꯗꯤ ꯂꯩ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯃꯌꯥꯝ ꯑꯃ ꯏꯕ ꯑꯗꯨꯒꯨꯝꯕꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯛ ꯄꯨꯡ ꯕꯥꯔꯣꯒꯤ ꯑꯣꯏꯅ ꯑꯩꯅ ꯏꯖꯕ ꯄ꯭ꯂꯦꯁꯤꯡꯁꯦ ꯇꯥꯃꯣ ꯁꯤꯁꯤꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯐꯤꯂꯝꯒꯤ ꯍꯦꯛꯇ ꯂꯥꯛꯑꯦꯕ ꯁꯦꯔꯤꯌꯦꯜꯁꯤꯡꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯂꯥꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯝꯕꯨ ꯇꯥꯍꯧꯗꯦ ꯍꯥꯏꯕ ꯌꯥꯏ ꯔꯦꯗꯤꯑꯣꯗ ꯀꯩꯅꯣ ꯇꯧꯈꯤꯕꯁꯤꯡꯁꯦ ꯁꯟꯗꯣꯛꯈꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯐꯤꯂꯝ ꯂꯣꯝꯗ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯇꯥꯃꯣ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯂꯦꯁꯤ ꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯔꯇꯟ ꯃꯣꯏ ꯒꯥꯏꯗꯂꯥꯏꯟ ꯈꯔ ꯆꯪꯕ꯭ꯔꯥ ꯑꯗꯨꯒ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯏꯔꯤꯕꯗꯨ ꯃꯇꯝꯒꯤ ꯀꯣꯏꯁꯟ ꯂꯩꯔꯦ ꯍꯥꯏꯗꯤ ꯁꯥꯡꯕꯗꯨ ꯏꯅꯤꯡꯉꯦꯁꯨ ꯄꯪꯁꯥꯡ ꯁꯥꯡꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯏ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗ ꯋꯥꯔꯤꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯖꯣꯟꯔꯥꯁꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗꯤ ꯇꯥꯃꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯀꯩꯁꯨ ꯑꯃꯕꯨ ꯂꯩꯇꯦ ꯑꯩꯅ ꯏꯅꯤꯡꯕ ꯋꯥꯔꯤ ꯁ꯭ꯇꯥꯏꯜ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯍꯥꯏꯕꯁꯤꯗꯤ ꯃꯦꯗꯤꯌꯥꯁꯤ ꯔꯦꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯆꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯅꯣꯝꯁ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯤ ꯁꯤ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯌꯥꯗꯕ ꯑꯗꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕ ꯗꯥꯏꯂꯣꯛ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯂꯩ ꯃꯥꯒꯤ ꯑꯗꯨꯒ ꯋꯥꯔꯤꯒꯤ ꯊꯤꯝꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯑꯗꯨꯝ ꯁꯥꯒꯠꯆꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯗ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯍꯥꯏꯕꯗꯤ ꯔꯦꯗꯤꯑꯣꯁꯦ ꯇꯥꯃꯤꯟꯅꯔꯛꯀꯗꯧꯔꯤꯕ ꯈꯣꯠꯃꯤꯟꯅꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯒꯤ ꯇꯥꯕꯗ ꯑꯗꯨꯝ ꯄꯨꯂꯞ ꯇꯥꯃꯤꯟꯅꯕ ꯌꯥꯕ ꯐꯦꯃꯤꯂꯤ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯦꯡꯒꯨꯝꯕ ꯌꯥꯔꯤꯈꯩ ꯍꯥꯞꯄꯤꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯨꯔꯒꯁꯨ ꯑꯗꯨꯝ ꯀꯛꯊꯠꯂꯛꯑꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯑꯗꯨꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯇꯥꯃꯣ ꯏꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯅꯤꯡꯉꯤꯗꯤ ꯁꯦ ꯐꯣꯔ ꯏꯟꯁꯇꯦꯟꯁ ꯑꯩꯈꯣꯏꯅ ꯁꯦꯛꯁꯄꯤꯌꯔꯅ ꯗ꯭ꯔꯃꯥ ꯃꯌꯥꯝ ꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯥ ꯌꯦꯡꯉꯤ ꯑꯗꯨꯋꯥꯏꯗ ꯑꯦꯛ ꯁꯤꯟ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯄꯒꯤ ꯑꯦꯛꯁꯤ ꯃꯥꯏꯗꯤ ꯃꯉꯥꯒꯨꯝꯕ ꯁꯦꯝꯃꯒ ꯑꯦꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯟ ꯃꯌꯥꯝꯗꯤ ꯍꯥꯞꯄ ꯌꯥꯕ ꯑꯩꯅ ꯉꯁꯥꯏ ꯍꯪꯖꯔꯤꯗꯣ ꯑꯗꯣ ꯃꯣꯏꯅ ꯏꯕꯒꯤ ꯒꯥꯏꯗꯂꯥꯏꯟꯗꯤ ꯃꯇꯝꯗꯨ ꯍꯥꯏꯕꯗꯤ ꯑꯦꯛꯁꯤꯟꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯗꯤꯚꯤꯖꯟ ꯑꯗꯨꯒ ꯃꯗꯨꯒꯤ insertion di kamai hapke ado sin kaya munaga sage example kiri adai area do kita more technical di oire ado kamai na to bige aduni marwin masi information amane ba if anybody want to write and for the radio we e ge hatter mane adu khangba mada ka da adu taw masi sin asukna kaino pung amagi play ne koi sanai se ko pung baro gi play ase sin asukna sana ga dabni haibidi leite haibidi si darka lairaga di sin sigi mai khaidor pase macha khaidor khiba yai aduga yam chauna sin mari mangana adum play ama loi gi bisu yai adu akoina khanggadabdi karmaina hogani do karamba kanda climax hapkani hadi sumba ama koina iba kanda khangba maka sin ani hum tangzala kanda koina hek haubaga climax hapu basi karino khangde ba tamwa ta basingna daga ani hum sumaina hek tharu baga su hek thabu su tamu radio se hauram ba su yawe ta sing haibda adu aina am phajaba hamding be area do mana tahura roeba hadi pung minute manga haujalaga ma radio tharane ba dama du sum kaino taning bagi masu kaino de paula akanda nduna aduna hek haubaga aina aigi yam phajaba yam maru oiba hadi haziki story sida yawudoriba poching se sidi aina mayai gumba da maina thamnana bhona ya ba hadi video si tarni tar kanda mana kaino haiba mukha tariba sina khalakpa matam sida ko aigi phajariba poch adai da thomna ba aduga di ataba sing sida pukning singsan ba yamna hele na aina aigi wakhala maina i damu i kudam example aina radio plays krama i gena hangjari si haida film dadi haibdi audio visual oibanina yengbasu yaba tabasu yabanina aikoina whatever namakpa matamda magi backdrop location ladiba ambience akoi loinabak adum understand tawunga me hadi sing is believing aduga radio didi very much audio medium oibanina audio khatang oibanina irakpa matamda aduga radio play gi damakta screen play mu taw sangi in aduna masi torokpa matamda du ibiriba kanguna magi leigedaba certain backdrop background punamakto iba matamda madu hapag ibibra kramhain tawge adu isana tawra to mi mana mu tawra radio do hoji dialogue mayam sing ngangna rakpa matamda kramhain tawge na daidini sumain tawi tamo masi radio gi posi akoina iba matamda su hapadi loi hape haidi nong khakadaba area ko andagi thong thingjen gadaba aduga sound effect ti moina kona hape tamo aduga kap kadaba andagi yang kanna kapkadaba dagi sut kitang kapkadaba sumba se koina yang kopna ireba hadi artist sina
adugi aina ibadugi matung ina hadi radio gi di director ina tongana ka su leite badam duna akoin irami ba pot sida yam kupna ira kanda moina iri ba akoin ibi do phongdo isma moina loi tawak toine ba dagi akoina khanghan ni babok ta di khanghan atab sing sida khanghan doine ba samna habada pukhi ama da ising sok toini ado akoi gi cinema da di pukhi da ising sok pudum utkani daw akoi sida di radio da di ising sok habji khanghan doine ba duna ising sokani habagi dialogue sizina kani ba damo sigi khena ba makak da du ni yam khangning ji maram di film ga si medium mani si ba yang ai ko ne apply tor ko matam da khena be area ado I ba se mi khudi mak ining bagi wakalol adagi par kan da masi phajai di habadi hei hairaga hekta madu khutta adi che kolom pai khatna iro haidin tawbu di ibungam na ponte na sigi kind of inspiration haitar ining ba se sidi kramai laksa no punsigi thokdo wathok tagi ai bawon gi ba yawi adagi adum sana pamjana jellama one sum lakpaduna madu hai ai chahi matungina phibungi matungina onthorok pu yawi heroji ki kramai to ai si da mo khara nagale nara famung da yam leire ba ise adu duna satpo phaw ai ngamudre nabadagi aduna ai gi inabagi macha ama yam oigre adu masu aduga satpa ngame dagi mayam marak tindana khotna like tamba thoktana ko mayam marak tilla kansida aigi kai haini teenager swai loisalakpa swai da punsigi thokdok mayam amsu khogi kaino sida romance tok matam sida ko adu ma thokpa mayam amsu lay adu matam di ai awaba mayam amsu khangi adumaina ai sada thoksalakpa khosa adubu awaba singdu na ngasi aingonda loina kanaba ma piraba dawna haidi matam du aingonda phawgiba awaba hande thamoi sida theng ngari ba kaino mayam do adu na ngasi di ai ithoknabagi macha ama yam hape ba tamo adu na punsi sida aina haining bam khalai tamo punsi sida akoina thengnari ba punamakse lausan babu hairadi sizina babu hairagadi loina mafam sana sizina ba loina dai akoi da loina ma kana ba se kana ba loge haragadi kana ba dum yae do live ta thengna ki ba awaba chaitheng kaya du na ngasi aina awaba gi sinna ma irak pa kanda aingonda aidi kalpana ngaktana yade da mu ibese aigi punsi da thengna gi ba natraga tamu gi da thengna ba do aina ujaru ba do adu ani du punsa laga ira kanta phajaba pot am khak thole ba aidi kalpana chung dan aina wakal na sagat pa du di pungsa da sagat pa ya du isa da thengna gi da awaba du kalpana da aina yauhan ba dingam di kalpana na di wahai phajaba di ohen ba ngami aduga thawdok phajaba di ohen ba ngam de ba damo duiduna thawdok tuga kalpana duga punjal kanda yam phajaba kainom thole ba ai bese duna ai live ta thengna gi ba mayam duna adagi ai yaujera iba posiga ani si punjal kanda aina ai gi dialogue spirit adagi sum phajaba sing sidamo smaina thokpane na hojiksi iba matam da ko chum tajari ne say example fiction mayam ire do fiction oirasu novel iba matam su character sin ne adigi drama ira pa matam su my patra character mayam su sin ne aduna developing a character habadi iba moina character si karmai shemi aduga aina wari mapung sida aigi narrative sida karmai tawduna character si karam character how kani have na ching bai tare craftsmanship bai tare ibagi sigi art of characterization sidi herojiti karamai taw story ama tamo akoina sagal ko matam sida magi janglen nama akoina hana semdo ga masa mareng mayam ama sina si oiba degi sidai si lakpa hana wakal sida hana loina mapung phaba pot ama hana semdo eba tamo semdo pa kan sida my character sing adum thokchar e masana aina khaludraga su wari sina adum demand tor ba tare character ma demand tor ko photo adum akoina putho khanda aduga sumba character sina sumba dialogue ngangani haibesidi au ira khanda sidi aina ai sagina ta masana adum izare haidi tamoi character si afaba manena lawes afaba mi kari ngangi haje khoi dum khangi adagi phato mi na kari ngangi haibesi dum khangi aduduna mana nganga da character si aina khalludraga su hek kolom paraga hek phamaga iba kanda dum tongan na mai magi masatto dum lai da mon mai dum concept to hai tare wari concept to ka duini mas wan concept to ko matam se ja koi gi tragedy aduga tragicomedy hai su admai to hai tare tragedy gumba ibu se swai da koi gi khali ba gum sai kamai to wari ma kamai to concept to gi se aduni da ai hangjari sina wari sta mo ai mang da su aina haijagi du ne ba haidi kalpana ngaktan oi be adi tragedy ma iba kanda kalpana adu yamna ingonda di maru oide na lauje ba haidi
ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯄꯔꯦꯡ ꯂꯦꯡꯁꯟꯕꯩ ꯋꯥꯅꯤ ꯇꯥꯃꯣ ꯇꯁꯦꯡꯅ ꯂꯥꯏ ꯍꯥꯏꯖꯩꯅ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯃꯣ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯐꯤꯜ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ ꯂꯩꯔꯦꯗꯅ ꯑꯗꯔ ꯗꯦꯟ ꯍꯥꯏꯗꯤ ꯌꯨ ꯌꯣꯔꯁꯦꯜꯐ ꯍꯥꯏꯗꯤ ꯍꯤꯔꯣꯖꯤ ꯏꯁꯥꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯦꯝꯒꯠꯂꯛꯅꯕꯒꯤ ꯀꯟꯁꯦꯞ ꯇꯧꯔꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯆꯥꯛꯁꯤꯡꯗꯤ ꯍꯦꯔꯣꯖꯤꯅ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯉꯤ ꯇꯥꯃꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯤꯅꯥꯔꯤꯑꯣꯗꯣ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯊꯤꯒꯦ ꯁꯤꯅꯤ ꯋꯥꯔꯤ ꯁꯦꯝꯃꯛꯅꯕꯒꯤ ꯑꯗꯨ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯤ ꯑꯩ ꯂꯝꯕꯤꯗ ꯊꯣꯛꯑꯁꯨꯀꯣ ꯑꯍꯜ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦ ꯍꯦꯛꯇ ꯑꯩ ꯎꯕꯁꯤꯗꯀꯣ ꯑꯗꯒꯤ ꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤ ꯌꯥꯝ ꯇꯝꯅꯤꯡꯉꯦ ꯃꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯇꯥꯏꯌꯦꯕ ꯑꯩꯁꯦ ꯇꯝꯃꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯇꯥꯕꯤꯌꯦꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯤꯅꯤꯡꯉꯤꯕꯁꯤꯡꯗꯨꯗꯒꯤ ꯑꯋꯥꯕ ꯃꯣꯏꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯤꯊꯣꯛꯑꯒ ꯃꯣꯏꯁꯨ ꯄꯦꯟꯖꯔꯤꯅꯦꯕ ꯑꯗꯨ ꯄꯦꯟꯖꯔꯤꯗꯨꯁꯨ ꯃꯣꯏꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯔꯛꯄ ꯌꯥꯏ ꯀꯥꯟꯗ ꯈꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯕ ꯇꯥꯃꯣꯀꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯂꯤꯊꯣꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯁꯥꯡꯁꯤꯗꯒꯤ ꯑꯩꯅ ꯄꯣꯏꯟ ꯑꯃꯈꯛꯇꯪ ꯑꯩꯉꯣꯟꯗ ꯍꯦꯛ ꯐꯪꯉꯦꯕ ꯑꯩꯉꯣꯟꯗ ꯇꯪ ꯂꯥꯎꯅ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯃꯣꯏꯅ ꯋꯥꯔꯤ ꯃꯁꯥꯡ ꯑꯃ ꯂꯤꯕꯁꯦ ꯑꯩ ꯇꯥꯕꯗꯤ ꯂꯣꯏ ꯇꯥꯏ ꯇꯥꯅꯤꯡꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯥꯅꯤꯡꯕ ꯁꯥꯔꯒ ꯑꯗꯨꯝ ꯇꯥꯏ ꯑꯩꯁꯦ ꯑꯗꯨꯒꯁꯨ ꯃꯌꯥꯝ ꯂꯤꯔꯛꯄꯁꯤꯗꯒꯤ ꯄꯣꯏꯟ ꯃꯆꯥ ꯑꯃꯈꯛꯇꯤ ꯑꯩꯅ ꯀꯂꯦꯛꯁꯟ ꯇꯧꯒꯅꯦꯕ ꯑꯗꯨꯒꯤ ꯄꯣꯏꯟꯗꯨꯅ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕ ꯇꯥꯃꯣ ꯑꯩꯉꯣꯟda ꯃꯆꯥ ꯑꯃꯈꯛ ꯐꯪꯕꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯑꯆꯧꯕ ꯑꯃ ꯑꯗꯨꯝ ꯑꯣꯏꯕ ꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯂꯦꯛꯁꯟꯁꯦ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯇꯤꯟꯅꯔꯤꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏꯒꯤꯁꯨ ꯂꯥꯏꯐꯇ ꯊꯣꯛꯏꯕ ꯈꯣꯠꯂꯤꯕ ꯑꯩꯅ ꯑꯗꯨꯝ ꯎꯏ ꯑꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯏꯕ ꯂꯩꯗꯅ ꯇꯥꯃꯣꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯪꯖꯜꯂꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯇ꯭ꯔꯦꯖꯦꯗꯤ ꯏꯕꯗꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯥꯃꯣꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯒꯤꯗꯨꯃ ꯈꯛꯇꯪ ꯅꯠꯇꯕ ꯃꯥꯒꯤꯗꯨꯒ ꯃꯐꯝ 5-6ꯇ ꯊꯣꯛꯏꯕ ꯄꯣꯠꯁꯦ ꯂꯦꯡꯁꯜꯂꯛꯄ ꯌꯥꯅꯅꯕ ꯇꯥꯃꯣ ꯑꯩꯅ ꯑꯃꯈꯛꯇꯪꯗ ꯄꯨꯟꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯀꯥꯟꯗ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛꯁꯤꯃ ꯋꯥꯔꯤꯁꯤꯃ ꯈꯪꯖꯔꯦ ꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯄꯨꯡ ꯑꯃ ꯁꯥꯡꯕ ꯂꯤꯂꯥ ꯑꯃ ꯏꯕ ꯃꯇꯝꯗ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯔꯥꯏꯠ ꯐ꯭ꯔꯣꯝ ꯕꯤꯒꯤꯅꯤꯡ ꯇꯤꯜ ꯑꯦꯟ ꯁꯨꯝ ꯃꯤꯁꯦ ꯀꯞꯍꯟꯕ ꯍꯥꯏꯁꯦ ꯑꯇꯥꯕꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯨ ꯈꯥꯡꯕ ꯉꯝꯃꯛꯇꯕ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯃꯛꯇꯕ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯅ ꯋꯥꯔꯤ ꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯃꯣꯔ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯁꯔꯨꯛꯀꯥꯁꯤ ꯍꯥꯞꯄꯤꯌꯨ ꯀꯣꯃꯤꯛ ꯑꯦꯂꯤꯃꯦꯟꯠꯁꯀꯥꯁꯤ ꯍꯥꯞꯄꯤꯌꯨ ꯑꯗꯩ ꯅꯣꯛꯅꯅꯕ ꯃꯆꯜꯁꯤꯡ ꯈꯔ ꯍꯥꯞꯄꯗꯨꯅ ꯋꯥꯔꯤꯁꯨ ꯃꯌꯥꯡ ꯍꯥꯏꯕꯗꯤ ꯃꯥꯏ ꯄ꯭ꯂꯣꯠꯇꯨꯗꯤ ꯀꯥꯏꯗꯕ ꯁꯕ ꯄ꯭ꯂꯣꯠ ꯃꯌꯥꯝꯁꯦ ꯈꯔ ꯁꯥꯟꯅꯔ ꯄꯨꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯍꯥꯏꯕ ꯀꯃꯦꯟꯠꯀꯥꯁꯨ ꯂꯩ ꯇꯥꯃꯣ ꯑꯗꯣ ꯍꯦꯔꯣꯖꯤꯠꯀꯤꯗꯤ ꯑꯗꯣ ꯑꯩꯒꯤ ꯑꯦꯇꯦꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯑꯩꯒꯤꯗꯤ ꯇꯥꯃꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯑꯞꯗꯦꯠ ꯑꯣꯏꯗꯕꯗꯤ ꯌꯥꯗꯦ ꯏꯕꯁꯦ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯌꯥꯋꯣꯜꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯆꯠꯂꯤꯕꯅꯤꯅ ꯄꯣꯠꯁꯤ ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯂꯥꯛꯏꯁꯤ ꯀꯃꯔꯁꯤꯌꯦꯜꯒꯤ ꯑꯣꯏꯅ ꯂꯥꯛꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯒꯤ ꯁ꯭ꯇꯣꯔꯤꯁꯤ ꯂꯧꯔꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯅ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤꯁꯨ ꯁꯦꯟꯗꯣꯡ ꯂꯩꯅꯕ ꯄ꯭ꯔꯣꯐꯤꯠ ꯂꯩꯅꯕ ꯍꯣꯠꯅꯕꯅꯤꯅ ꯄꯣꯠꯁꯤ ꯀꯩꯊꯦꯜꯅ ꯄꯥꯝꯅꯅꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯄ꯭ꯂꯁ ꯐꯖꯅꯕ ꯑꯗꯨꯏ ꯃꯊꯛꯇ ꯀꯩꯊꯦꯜꯅ ꯄꯥꯝꯅꯅꯕ ꯃꯥꯏ ꯏꯔꯤꯅꯦꯕ ꯇꯥꯃꯣ ꯑꯗꯨꯏꯗꯨꯅ ꯏꯕ ꯃꯇꯝꯁꯤꯗ ꯅꯣꯛꯅꯕꯒꯤ ꯃꯆꯥꯛꯁꯦ ꯑꯗꯨꯝ ꯍꯥꯞꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯕꯨ ꯑꯩ ꯅꯣꯛꯅꯅꯕꯅꯤ ꯍꯥꯏꯅꯗꯤ ꯑꯩꯗꯤ ꯏꯕꯗꯤ ꯏꯗꯦꯕ ꯇꯥꯃꯣ ꯅꯣꯛꯅꯅꯕ ꯏꯔꯀꯥꯟꯗ ꯅꯣꯛꯈꯤꯗꯕꯁꯤꯒꯤ ꯄꯛꯆꯗꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯑꯗꯨꯅ ꯁꯤꯆꯨꯋꯦꯁꯟꯅ ꯑꯗꯨꯝ ꯅꯣꯛꯍꯟꯕ ꯁꯤꯆꯨꯋꯦꯁꯟ ꯀꯣꯃꯦꯗꯤ ꯁꯤꯆꯨꯋꯦꯁꯟ ꯀꯣꯃꯦꯗꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯋꯥꯔꯤꯁꯤꯅ ꯑꯗꯨꯝ ꯂꯥꯛꯑꯀꯥꯟꯗ ꯃꯥꯒꯤ ꯃꯇꯥꯡꯗꯨꯅ ꯑꯗꯨꯝ ꯅꯣꯛꯆꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯁꯦꯝꯃꯤ ꯇꯥꯃꯣ ꯑꯗꯨꯒ ꯅꯣꯛꯅꯅꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯗꯥꯏꯂꯣꯒꯀ ꯁꯦꯝꯗꯅꯒ ꯑꯗꯨꯗꯤ ꯑꯩ ꯀꯌꯥ ꯏꯗꯦ ꯇꯥꯃꯣ ꯑꯩꯅ ꯙꯔꯃꯒꯤ ꯃꯤꯡꯗ ꯏꯃꯥꯒꯤꯗꯃꯛ ꯇꯦꯟꯇꯛꯅ ꯂꯥꯏꯟ ꯑꯃꯅꯤꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯩ ꯍꯥꯏ ꯙꯔꯃꯒꯤ ꯃꯤꯡꯗ ꯏꯃꯥꯒꯤꯗꯃꯛ ꯁꯤ ꯀꯩ ꯋꯥꯔꯤ ꯙꯔꯃꯒꯤ ꯃꯤꯡꯗ ꯏꯃꯥꯒꯤꯗꯃꯛꯁꯤ ꯇꯥꯃꯣ ꯃꯃꯥꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯌꯣꯛꯅꯤꯡꯉꯛꯇꯕꯅꯤ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯉꯣꯟꯗꯒꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯐꯪꯉꯛꯇꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯃꯆꯥ ꯃꯌꯥꯝꯁꯤꯗ ꯔꯣꯇꯦꯁꯟꯗ ꯊꯥ ꯑꯍꯨꯝ ꯊꯝꯅꯔꯒ ꯁꯦꯕꯥ ꯇꯧꯅꯔꯛꯄꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯃꯧ ꯑꯃꯒꯤꯗ ꯂꯩꯀꯥꯟꯗ ꯊꯥ 3 ꯂꯩꯕ ꯀꯥꯟꯗ ꯌꯥꯝ ꯋꯥꯅ ꯂꯩꯕ ꯑꯗꯩ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯕ ꯉꯥꯏ ꯑꯃꯒꯤꯗ ꯑꯃꯨꯛ ꯂꯩꯀꯥꯟꯗ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯠꯇꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤ ꯁꯨꯝ ꯇꯧꯀꯥꯟꯗ ꯃꯆꯥꯅꯨꯄꯥ ꯐꯠꯇꯕ ꯉꯥꯛꯇ ꯅꯠꯇꯦ ꯍꯤꯡꯉꯤꯁꯤ ꯇꯥꯃꯣ ꯑꯐꯕꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩ ꯎꯠꯆꯩꯀꯣ ꯍꯥꯏꯗꯤ ꯑꯔꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯆꯥꯁꯤꯗ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯌꯧꯔꯛꯇꯨꯅ ꯊꯨꯞꯈ꯭ꯔꯦ ꯃꯃꯥꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯤꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯒꯤ ꯅꯨꯡꯁꯤꯅꯗꯕ ꯀꯩꯅꯣ ꯏꯍꯨꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯣꯔꯥꯠꯁꯤꯗ ꯑꯃꯨꯛ ꯑꯩꯒꯤ ꯙꯔꯃꯗꯤ ꯃꯩꯇꯩꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯩꯇꯩꯒꯤꯗ ꯁꯣꯟꯒꯅꯤ ꯑꯩꯒꯤꯅ ꯍꯤꯟꯗꯨꯗ ꯁꯣꯟꯒꯅꯤ ꯃꯣꯏꯁꯤ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯊꯣꯟꯕꯅꯤ ꯇꯥꯃꯣ ꯑꯩꯅ ꯙꯔꯃꯒꯤ ꯃꯥꯏꯗꯃꯛꯁꯦ ꯐꯤꯂꯝ ꯃꯤꯗꯤꯌꯝꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯁꯦꯔꯤꯌꯦꯜ ꯑꯣꯏꯅ ꯁꯥꯡꯅ ꯏꯈ꯭ꯔꯤꯕ ꯋꯥꯔꯤꯗꯨ ꯁꯕꯁꯤꯗꯥꯏꯁ ꯇꯧꯔꯛꯀꯗꯣꯏꯅꯤ ꯇꯦꯜꯂꯛꯀꯗꯣꯏꯅꯤ ꯃꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯗ ꯂꯣꯏꯅꯃꯛ ꯄꯨꯡ 2-2.5 ꯃꯈꯥꯏꯗ ꯁꯥꯟꯅꯔꯛꯀꯗꯣꯏ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯋꯥꯏꯗ ꯈꯔ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ
ꯑꯩꯅ ꯏꯈꯤꯕ ꯋꯥꯔꯤꯒꯤ ꯐꯖꯕ ꯃꯥꯏ ꯃꯁꯛꯁꯤꯡꯗꯨ ꯐꯤꯂꯝꯒꯤ ꯃꯤꯗꯤꯌꯝ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯃꯗꯨ ꯃꯍꯥꯎꯗꯨ ꯐꯪꯕ ꯉꯝꯈꯤꯕ꯭ꯔꯥ ꯐꯤꯂꯝꯁꯤꯁꯨ ꯃꯃꯤꯡ ꯌꯥꯝ ꯆꯠꯈꯤ ꯄꯥꯝꯅꯈꯤꯕ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯒꯤ ꯁꯦꯔꯤꯌꯦꯜ ꯄ꯭ꯂꯦꯁꯤ episode 16 ꯑꯣꯏꯌꯦꯕ ꯇꯥꯃꯣ ꯑꯗꯨꯗ episode ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 19 ꯁꯥꯟꯅꯩꯌꯦꯕ 19 ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯅꯦꯛꯁꯇ ꯑꯃꯨꯛ ꯇꯥꯅꯤꯡꯅꯕ ꯉꯥꯏꯅꯤꯡꯅꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯃꯈꯛ ꯍꯥꯞꯄꯦꯕ ꯑꯗꯨꯒ ꯑꯇꯩꯗꯤ ꯁꯥꯡꯗꯣꯛꯄ ꯌꯥꯅꯅꯕꯒꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒꯤ ꯀꯣꯏꯊꯣꯛꯄ ꯌꯥꯅꯅꯕꯒꯤ ꯍꯥꯏꯗꯤ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯏꯔꯛꯄꯅꯤꯅ ꯑꯗꯨꯝꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯤꯁꯤꯗꯤ ꯃꯤꯅꯤꯠ 19 ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 4-5ꯒꯤ ꯄꯣꯠ ꯑꯃ ꯍꯥꯞꯈꯤꯕꯗ ꯑꯗꯨꯝ ꯑꯇꯥꯕꯁꯤꯡꯅ ꯅꯦꯛꯁ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝꯗꯗꯤ ꯑꯩꯅ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯣꯏꯗꯠꯂꯦ ꯍꯥꯏꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕ ꯀꯣꯏꯊꯣꯛꯏꯕ ꯋꯥꯔꯤꯁꯤꯗ ꯁꯥꯡꯗꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯩꯅ ꯍꯥꯞꯄꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯁꯣꯏꯗꯠꯂꯀꯥꯟꯗ ꯃꯆꯪ ꯑꯣꯏꯕ ꯉꯥꯛꯇ ꯈꯟꯒꯠꯂꯦ ꯇꯥꯃꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯗꯤꯔꯦꯛꯇꯔ ꯔꯣꯕꯤ ꯃꯩꯇꯩꯅ ꯑꯣꯏꯈꯤ ꯇꯥꯃꯣꯀꯣ ꯃꯥꯅ ꯍꯥꯏꯕꯗ ꯁꯤ ꯐꯤꯂꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕ ꯌꯥꯕ ꯁꯤꯟ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯦ ꯑꯃ ꯑꯅꯤ ꯌꯥꯎꯔꯀꯥꯟꯗ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯁꯤꯁꯤꯗꯤ ꯐꯤꯂꯝꯁꯤꯗ ꯁꯤꯟꯁꯦ 5-6 ꯁꯨꯃꯥꯏꯅ ꯌꯥꯎꯋꯦꯅ ꯃꯥꯅ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯏꯅ ꯁꯦꯔꯤꯌꯦꯜ ꯑꯃꯈꯛꯇꯒꯤ ꯈꯣꯝꯒꯠꯂꯛꯄꯅꯤꯅ ꯃꯥꯒꯤ ꯐꯖꯕ ꯁꯤꯟ ꯍꯥꯏꯗꯤ ꯃꯃꯥꯁꯤ ꯃꯆꯥꯅꯨꯄꯥꯅꯒ ꯄꯣꯔꯒ ꯆꯠꯈꯤꯕ ꯑꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅꯒ ꯃꯅꯦꯝꯕꯣꯛꯀꯤ ꯃꯈꯨꯗꯥꯡꯒ ꯄꯥꯏꯔ ꯆꯤꯡꯊꯣꯛꯄ ꯑꯁꯨꯝꯕ ꯌꯥꯝ ꯊꯃꯣꯏ ꯍꯦꯛ ꯁꯣꯛꯄꯗ ꯊꯨꯛ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯎꯕꯗ ꯊꯨꯛ ꯂꯥꯎꯕ ꯑꯩꯈꯣꯏꯗ ꯁꯥꯎꯅꯤꯡꯕꯗꯁꯨ ꯊꯨꯛ ꯂꯥꯎꯕ ꯑꯗꯒꯤ ꯋꯥꯕꯗꯁꯨ ꯀꯗꯥꯏꯐꯥꯎ ꯋꯥꯔꯒꯦ ꯃꯃꯥꯁꯤꯅꯒ ꯆꯠꯄ ꯉꯝꯃꯝꯗꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯤ ꯏꯃꯣꯁꯟ ꯃꯌꯥꯝꯁꯤ ꯐꯖꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯉꯝꯕ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯦ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯋꯦꯕ ꯑꯏꯕ ꯈꯔꯗꯤ ꯃꯥꯅ ꯏꯖꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯀꯟꯇꯦꯟꯁ ꯃꯌꯥꯝꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯌꯥꯔꯤꯉꯩ ꯃꯗꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛ ꯇꯧꯕꯤꯒꯅꯨ ꯀ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯍꯦꯔꯣꯖꯤꯠꯇꯤ ꯑꯗꯨꯋꯥꯏꯗ ꯈꯔ ꯂꯤꯕꯔꯦꯜ ꯑꯣꯏꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯗꯤꯔꯦꯛꯇꯔꯁꯤꯡꯁꯤꯒ ꯍꯥꯏꯕꯗꯤ ꯐꯤꯂꯝꯗꯨ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯑꯗꯒꯤ ꯑꯗꯨꯗ ꯈꯔ ꯂꯤꯕꯔꯦꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯨꯅꯤꯗ ꯑꯩ ꯍꯪꯖꯔꯤꯁꯦ ꯇꯥꯃꯣ ꯃꯁꯤ ꯁ꯭ꯇꯣꯔꯤꯒꯤ ꯅꯠꯇꯅ ꯁ꯭ꯇꯣꯔꯤꯗꯗꯤ ꯑꯩ ꯂꯤꯕꯔꯦꯜ ꯑꯣꯏꯅꯤꯡꯗꯦ ꯃꯔꯝꯗꯤ ꯁ꯭ꯇꯣꯔꯤꯁꯤꯗꯤ ꯑꯩ ꯁꯦꯝꯈ꯭ꯔꯕꯅꯤ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯂꯣꯏ ꯂꯩ ꯇꯥꯃꯣꯀꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯄꯣꯠꯇꯨꯗ ꯔꯥꯏꯇꯔ ꯑꯃꯅ ꯏꯔꯛꯑꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯇꯧꯕꯗꯨ ꯊꯣꯏꯅ ꯄꯥꯝꯗꯦ ꯑꯗꯨꯒ ꯁꯤꯆꯨꯋꯦꯁꯟꯅ ꯌꯥꯗꯗꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯣꯇꯦꯜ ꯐꯖꯕ ꯑꯃ ꯏꯔꯦꯕ ꯇꯥꯃꯣ ꯃꯥꯅ ꯐꯪꯗ꯭ꯔꯦꯕ ꯅꯝꯕꯁꯦ ꯑꯗꯨꯒꯗꯤ ꯍꯣꯇꯦꯜꯗꯨ ꯀꯕꯨꯛ ꯍꯣꯇꯦꯜ ꯑꯃꯗ ꯅꯝꯃꯁꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯑꯩꯅ ꯌꯦꯠꯄ ꯑꯩ ꯉꯝꯃꯣꯏꯕ ꯇꯥꯃꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯩ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯏ ꯂꯣꯏ ꯌꯥꯏꯑꯕ ꯑꯗꯨ ꯅꯠꯇꯕꯗ ꯋꯥꯔꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯠꯇ꯭ꯔꯒ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯗ ꯀꯩꯅꯣꯃꯨꯛ ꯁꯤꯟ ꯑꯃ ꯎꯠꯈ꯭ꯔꯤꯁꯦ ꯂꯣꯏꯔꯛꯄꯗ ꯎꯠꯀꯗꯧꯕ ꯁꯤꯟꯗꯨꯒ ꯃꯔꯤ ꯂꯩꯅꯩꯑꯕ ꯇꯥꯃꯣ ꯑꯗꯨꯏꯗꯨꯅ ꯃꯣꯏꯅ ꯀꯔꯤꯝ ꯈꯪꯗꯕꯤꯗ ꯊꯣꯛꯂꯥꯎꯅ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦ ꯗꯤꯔꯦꯛꯇꯔꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯍꯥꯏꯗꯤ ꯗꯤꯔꯦꯛꯇꯔꯗꯨꯅ ꯑꯣꯟꯊꯣꯛꯅꯤꯡꯉꯒꯁꯨ ꯑꯩꯈꯣꯏꯁꯤ ꯇꯤꯝ ꯋꯥꯛꯅꯤꯅ ꯈꯤꯇꯪ ꯇꯥꯟꯅꯕ ꯑꯃꯗꯤ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯁ꯭ꯇꯣꯔꯤꯗꯣ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯦꯔꯣꯖꯤꯠꯀꯤ ꯏꯖꯔꯛꯏꯕ ꯋꯥꯔꯤꯒꯤ ꯄꯔꯤꯡꯁꯦ ꯀꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯣꯟꯊꯣꯛꯄꯤꯗꯅ ꯑꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯋꯥꯔꯛꯁꯦ ꯐꯖꯅ ꯊꯝꯕꯤꯕꯗꯨ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯣꯝꯗ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯅ ꯏꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯏꯕ ꯈꯔ ꯃꯅꯤꯄꯨꯔꯁꯤ ꯇꯁꯦꯡꯅ ꯍꯣꯔꯦꯟ ꯈꯤꯇꯪꯁꯨ ꯑꯩ ꯍꯪꯖꯔꯛꯀꯦꯅ ꯈꯟꯖꯔꯤꯅꯤ ꯏꯕꯒꯤ ꯂꯥꯏꯟꯁꯤꯗ ꯃꯔꯨꯑꯣꯏꯅ ꯐꯤꯂꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯒꯤ ꯋꯥꯔꯤ ꯁꯨꯡꯕꯗ ꯄꯨꯊꯣꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯃꯅꯤꯄꯨꯔꯤꯅꯦꯁ ꯃꯅꯤꯄꯨꯔꯤ ꯏꯊꯣꯁ ꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯤ ꯂꯧꯔꯤꯅ ꯈꯜꯂꯦꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯥꯒꯤ ꯃꯁꯛ ꯇ꯭ꯔꯦꯗꯤꯁꯟ ꯀ ꯍꯥꯞꯄ ꯍꯥꯏꯕꯗꯤ ꯐꯤꯂꯝꯗ ꯀꯔꯤꯗ ꯇꯧꯔꯗꯤ ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯗꯤ ꯚꯦꯔꯤ ꯃꯁ ꯐꯣꯔꯁꯐꯨꯜ ꯃꯤꯗꯤꯌꯝꯅꯤ ꯇꯝꯅꯈ꯭ꯔ ꯄꯣꯠꯅꯤ ꯃꯤ ꯂꯣꯏ ꯌꯦꯡꯅꯕꯅꯤꯅ ꯑꯗꯨꯋꯥꯏꯗꯒꯗꯤ ꯈꯤꯇꯪ ꯏꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯖꯤꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤ ꯌꯥꯎꯍꯟꯒꯦ ꯁꯤꯃꯗꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯍꯟꯒꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯇꯥꯛꯆꯁꯅꯨꯀ ꯍꯥꯏꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯐꯤꯂꯝꯒꯨꯝꯕ ꯏꯔꯛꯄꯗꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯐꯦꯠ ꯈꯟꯕ ꯌꯥꯎꯕ꯭ꯔꯥ ꯃꯁꯤꯗꯤ ꯇꯥꯃꯣ ꯈꯟꯗꯕꯁꯨ ꯌꯥꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯩꯇꯩꯒꯤꯀꯣ ꯑꯁꯦꯡꯕ ꯃꯁꯛ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯩꯀꯥꯁꯤꯗꯤ ꯎꯠꯇꯕ ꯌꯥꯗꯦꯕ ꯎꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯎꯠꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯤꯂꯝꯒꯤ ꯑꯣꯏꯁꯅꯨ ꯁꯥꯎꯟ ꯏꯟꯗꯤꯌꯟ ꯐꯤꯂꯝꯁꯀꯤ ꯑꯣꯏꯁꯅꯨ ꯐꯤꯂꯝ 3-4 ꯄꯨꯂꯞ ꯌꯦꯡꯉꯀꯥꯟꯗ ꯑꯗꯥꯏꯗꯤ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏ ꯀꯣꯄꯤ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯥꯗ ꯑꯣꯟꯊꯣꯛꯑꯒ ꯐꯤꯂꯝ ꯁ꯭ꯇꯣꯔꯤ ꯑꯃ ꯗꯦꯚꯂꯞ ꯇꯧꯔꯒ ꯅꯝꯕꯒꯨꯝꯕꯒꯤ ꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯇꯥꯃꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩ ꯑꯗꯣ ꯁ꯭ꯋꯥꯏꯗꯅꯤ ꯑꯣꯔꯤꯖꯤꯅꯦꯂꯤꯇꯤ ꯑꯩꯅ ꯊꯤꯔꯛꯏꯁꯦ
Mane, mane. Wari sungba matam sidniko. Aduna masagi inborn quality tasing na yaujaba. Writing skill leiba, creative interpretation tasing na yauba missing di. Madu kesu ya ningoeba. Adu heroic wakalon da duka mai uge. Aduga irapagi style se. Adai deni. Aikoida I nabagi lakpase tasing na South film amagi dix amapuraga lakpasu me amam yaweba. Si yang biro sumaina I biro kana ko. Adu ai kaidong da adu laudeba. Okay. Adagi somehow ai film hangamaru pokhaibi. Hangamaru pokhaibi da kumi be hero se. Dix amapuraga ngonda dum laeba. La kan sida sisi ibiyo sin ai di migi atumba sindana ko tuna iba writer du nate. Duiduna nang igi nang kumning aga nang taseng na art pa magadi nang chana ga da story ma lai ai sembi ge har kan ai hangamaru pokhaibi masak yam hero se masak thi hangamaru pokhaibi gi hero se ko adubu ma phaugi haidi hangam pokhaibi da kumbado haira kan da ma chiloin khangeba haidi masak athiba gi wari ne da ma athiba mana athiba sara kan ta tawgi da mo dam su sanna gi bai tare adumaina da an si matang si da haining base tamo akoi film sing si da ai punchi si da thawdu am thoeba ado ai sina ai wari em lai ai sumai taw film am heta namagi writer du mai meming thachale sumai adu ai ta seng na habada seng da writer ne na laweba dum base aduga seng da writer seng da director sumba mayam ama thoksalaga film sida haidi khoi chu haina haibagi maong da sum toksalak basina iman mana ba dagi mi mapan dagi sin dok ba adagi thogla kana mani film gi quality si am neman ba sumba se yam moi hon yo bangam dana dix oina yolga dum loisan gi ba sumba sum mayam ama yawe ba tamo aduna film की क्वालिटी से हंदा हनबा हाइदी मयम ददी येंग दोइनी मयाम सिना प्रजा मयाम सिना हाइदी कैसेट अनो बम थो इंग सिदी लेर पोरक दोइनी अस फिल्म से याद रे अदुमाइन सा तोइने बा दुगा तसेंग त आई वखल दा प्रोफेशनल ओइ भाबु तामो हाइदी डायरेक्टर दो ओरो राइटर दो अदु गुंबा सिंग दोन तोरक पददी कैसु क्वालिटी से नेम ना मपान दगी सु कैसु नेम ना सु कैसु लेते दुगा यामना कैनो ओइना सु अदुम इरक पंगाक्तनी अदु होजिक अदु गुंबगी गिल ऑर्गेनाइजेशन एसोसिएशन लेर कान से इरिबा contemporary writers मैम लेरे अनोब इनिंगबा अदुगी नसाइगी टैलेंट मैम यावु मैम सु लेरनी मोहइदा वर्कशॉप को तौन खोतना अखोई फिल्म की स्टोरी इबजे सिनी गाना अखोई खनरकपा अदगी जॉनरा से थिरकपा मतमदा अनोबा मायोन थमदने अखोई वारी सिंग लौननबो होनरकपा अदुगुंबगी मरबोइना अखोई स्क्रिप्ट अखोई वाचरिबसे मसी मेंखटनबगी अदुगा मोर प्रमोट तौननबगी अदवाइदगा मियेंग थंब्रा करी करी अदुगुंबगी प्लान कोइना राइटर गिल गी से अदुमक्ति याम कन्ना खनाबदी लैते तामो कोइना सुम कोइ याम कन्ना थौ पुबा चेन बचोंगबदी यावदे अदुरगसु चाही गी होइबा मीटिंग दको अदुमाइना सरुक सुम याबददी अदुमाइना खनाबा खोनाबगी केनोदी लैते अदु राइटर म्याम पुंजलगा कैतौसिगे कोचिगे दगी रेट की मतंग दगा पुखनरपसु दुम यावी हाइदी फिल्म स्क्रिप्ट अमा इबदा कया लौसिगे कायना दगी समाना रेट अमदा थमसी कायना अदुमाइना मरै तौनरपसु दुम यावी अदुगा थोइदोना हेरोजिक दी रेट की हाइगा दा हंग जौरगे फिल्म की स्टोरी मी बिसे अदु पछादी क्या लौ तमो आई हजी आई से आइना लौजरिबा कैनो रेट से आई 60 दी लौइ दम अदु हाइसिदा स्क्रीन प्ले यावरे स्क्रीन प्ले लो यावरे इसै लो यावरे फिल्म अमदा हाइदी इसै सु यावरा आउ इसै सु दुम यावरा जम नंगारि तंजा सिम लहौरगे अदा होजि फिल्म सिंदु फरा मम पनबिग्रे अदे मेरा मोहंगी मतंगदा नंग नोप येनिंगी अदे सोनार थमोय रिलीज तौदोरि अमा तौना मतंग मतंग फिल्म याम सु मम पनबिरि अदु सिनेमा गा मरि लेन फिल्म गा लेन वारी गा चानबा इसै दमक इब्रा तोपदि इदरो कमाय तो तामो इसै से आइना हाना इबदी तसेंगना आइगी स्टोरी सिंग सिगा मरि लेना बै इसै वनि इबने दुबो हजिकती इसै मेक्स आंगा पफंगना आइंगोंदा लोइन ओमझलकपा इसै मेक इबसे दुना एल्बम की सोदुम खरा दुम इरे आदि इदे या तो बनिना दिमान हेंजलकपनिना दुगा फिल्म की जो आइना स्टोरी ओइदबा आइना स्क्रीन प्ले तौदबा फिल्म अतोपा राइटर की फिल्म की जो आइंगोंदा इसै से मेक लाए बेयाम हजिकसे सो फार इसै मेक काउंट टीवी खरे हजिकते इसै मेक्से आई तसेंगना हाबदा नंग नोकपा येंगनिंगी गी मतुंगनि आइना इसै इखलाइसे नंग नोकपा येंगनिंगी हाबे इसै सिगी मतुंगदा इरकपसिदा आई हजि इसै 70 मुक्ति इरे दाउ इसै होमबुद्रा मु इरे जि याम मसिंगनि फिल्म गी इसै इरपा तोपगी इरपा हाइदि सि राइजे अदा हजि फिल्म गी इसै इबा सि तसेंगना हेक्ते इबे याब्रा अक्रमाइ इ फिल्म गी इसै सि तामो मखल अनि थोए हाबदि अखोइना इसै सिना हापकदोरिबा जगा से सिमा खंगबम ख मरु है बखोइना हाइदि पाखंग अंगवा लेसाबी हमगा चेन चोंगदना रोमांस तौखलकपगी सकपम मयेक सिदि अदुम
ꯄꯪꯏꯗ ꯏꯕ ꯌꯥꯔꯦ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯗꯨꯝ ꯍꯥꯏꯔꯒ ꯄꯪꯏꯗ ꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯏꯃꯦꯛꯁ ꯋꯥꯡꯈꯠꯂꯛꯑꯕ ꯃꯇꯝ ꯑꯗꯒꯤ ꯁ꯭ꯇꯣꯔꯤꯁꯤꯅ ꯄꯨꯔꯛꯑꯀꯥꯟꯗ ꯂꯨꯁꯜꯂꯛꯑꯀꯥꯟꯗ ꯁꯛꯄ ꯏꯁꯩꯁꯦ ꯁꯤꯗꯤ ꯁ꯭ꯇꯣꯔꯤꯁꯤꯃ ꯑꯩꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯈꯪꯉꯀꯥꯟꯗ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯑꯗꯨꯒ ꯍꯦꯔꯣ ꯍꯦꯔꯣꯏꯟꯁꯤꯅ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯇꯣꯏꯁꯤꯅ ꯀꯔꯤꯅꯣ ꯃꯕꯥꯅꯤꯒꯤ ꯑꯋꯥꯕꯁꯤ ꯀꯗꯥꯏꯐꯥꯎ ꯋꯥꯔꯒꯦ ꯀꯥꯏꯁꯦ ꯑꯩꯅ ꯈꯪꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯥꯃꯣ ꯑꯩꯅ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯦꯔꯣꯖꯤꯒꯤ ꯏꯁꯩ ꯏꯕꯤꯔꯛꯄꯒꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯝ ꯀꯣꯔꯅꯔꯁꯤꯗ ꯉꯥꯡꯅꯕ ꯇꯥꯔꯤꯅꯤ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯌꯦꯛ ꯏꯕꯁꯤ ꯂꯥꯏꯟ ꯈꯔꯁꯦ ꯁ꯭ꯇꯥꯏ ꯑꯃ ꯇꯔꯥ ꯑꯗꯨ ꯆꯝꯅ ꯏꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯔꯦꯇꯤꯚ ꯑꯣꯏꯅ ꯋꯥꯔꯤ ꯂꯤꯕ ꯑꯣꯏꯅ ꯏꯁꯩ ꯃꯌꯦꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯦꯟꯕ ꯂꯥꯏꯟ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯂꯥꯏꯛ ꯑꯦ ꯗꯥꯏꯂꯣꯒ ꯏꯁꯩꯁꯤ ꯏꯕꯒꯤ ꯐꯖꯕ ꯑꯃ ꯇꯣꯉꯥꯟꯕ ꯃꯁꯛ ꯑꯃ ꯍꯦꯔꯣꯖꯤꯟꯅ ꯏꯕꯁꯤ ꯌꯥꯎꯋꯦꯅ ꯍꯥꯏ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯅꯪ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯅ ꯁꯤ ꯇꯥꯏꯇꯜ ꯁꯣꯡꯒꯁꯤꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯥꯝꯅꯕ ꯏꯁꯩ ꯑꯣꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯗꯥꯏꯗꯣ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯨꯅꯦ ꯇꯥꯃꯣ ꯃꯌꯥꯝꯅ ꯚꯥꯕꯣꯛꯅ ꯂꯦꯞꯄꯛꯄ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯍꯩꯖꯕ ꯈꯪꯖꯕ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯑꯩ ꯉꯁꯥꯏ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯗꯣ ꯁ꯭ꯇꯣꯔꯤꯁꯤꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯍꯦꯔꯣꯏꯟꯁꯤꯅ ꯁꯤꯐꯥꯎ ꯍꯥꯏꯕ ꯌꯥꯔꯦ ꯍꯦꯔꯣꯏꯟꯁꯤ ꯁꯤꯒꯗꯧꯔꯕ ꯋꯥꯈꯜꯗꯣ ꯃꯥꯗꯣ ꯄꯨꯔꯥ ꯁꯤꯔꯕꯅꯤ ꯃꯥꯏ ꯋꯥꯈꯜꯁꯦ ꯃꯥ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯊꯥꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯅꯦꯕ ꯑꯗꯩ ꯍꯦꯔꯣꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤꯗꯃꯛꯇ ꯑꯃꯨꯛ ꯀꯠꯊꯣꯛꯆꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯀꯤꯗꯅꯤ ꯅꯥꯝ ꯑꯃ ꯃꯉꯣꯟꯗ ꯗꯣꯅꯦꯠ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯃꯕꯥꯅꯤꯅ ꯀꯗꯥꯏꯐꯥꯎ ꯉꯥꯡꯅꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯏꯁꯩꯁꯤꯗ ꯐꯣꯡꯗꯣꯛꯆꯩꯁꯤꯗꯤ ꯑꯗꯨꯒ ꯑꯩꯅ ꯍꯦꯛꯇ ꯍꯦꯟꯖꯟꯅ ꯍꯥꯏꯔꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯁꯤꯐꯥꯎ ꯍꯥꯏꯕ ꯌꯥꯔꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯔꯝꯗꯥꯏ ꯃꯥꯅ ꯇꯧꯔꯛꯄꯁꯦ ꯇꯥꯃꯣ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯤꯠꯅꯔꯝꯗꯥꯏ ꯊꯦꯡꯂꯤꯕꯅ ꯍꯤꯡꯕꯅ ꯑꯁꯤꯕꯕꯨ ꯄꯨꯟꯁꯤꯃꯅ ꯂꯣꯏꯔꯝꯗꯥꯏ ꯉꯝꯂꯣꯏ ꯀꯅꯥꯅ ꯀꯟꯕ ꯑꯗꯨꯝ ꯍꯥꯏꯐꯝ ꯊꯣꯛꯑꯕ ꯑꯅꯥꯕ ꯅꯨꯄꯤꯗꯨꯃꯅ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯝ ꯊꯣꯛꯑꯕ ꯋꯥꯍꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯒ ꯚꯥꯕꯣꯛꯅ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯊꯣꯛꯑꯒꯁꯨ ꯀ꯭ꯔꯤꯇꯤꯛꯁ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯟꯅꯕꯤꯕ ꯍꯦꯟꯅ ꯂꯨꯅ ꯂꯧꯕꯤꯕꯗꯣ ꯇꯥꯃꯣ ꯌꯥꯝ ꯆꯨꯝꯖꯅꯤ ꯃꯔꯨꯑꯣꯏꯅ ꯑꯥꯔꯠ ꯄꯤꯁ ꯑꯃꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚ ꯔꯥꯏꯇꯔꯁ ꯑꯃꯒꯤ ꯃꯥꯒꯤ ꯔꯥꯏꯇꯤꯡ ꯑꯃ ꯑꯩꯈꯣꯏꯅ ꯃꯗꯨ ꯅꯩꯅꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯄꯤꯔꯤꯕꯗꯨꯅ ꯂꯣꯏ ꯆꯨꯝꯃꯦꯅ ꯌꯥꯗꯦ ꯁꯤꯗꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯐꯥꯎꯔꯤꯕ ꯃꯤꯁꯤꯡꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯗꯨꯒꯤ ꯀꯩꯅꯣ ꯂꯩ ꯍꯥꯏ ꯀꯃꯦꯟ ꯂꯩ ꯍꯥꯏꯁꯦ ꯑꯗꯨꯃꯗꯤ ꯌꯥꯝ ꯆꯨꯝꯖꯥꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯩꯁꯤ 70ꯃꯨꯛ ꯏꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯥꯅ ꯏꯕꯤꯕ ꯐꯤꯂꯝꯒꯤ ꯁꯤꯅꯦꯃꯥꯒꯤ ꯋꯥꯔꯤꯁꯤꯗ ꯍꯥꯞꯄ ꯏꯁꯩ ꯃꯌꯥꯝ ꯌꯥꯎꯕꯤꯈ꯭ꯔꯦ ꯑꯇꯣꯞꯄꯁꯨ ꯏꯅ ꯇꯥꯛꯄꯤ ꯑꯗ ꯑꯟꯐꯣꯔꯒꯦꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯏꯖꯕ ꯃꯌꯥꯝ ꯃꯔꯛꯇꯁꯨꯅꯤ ꯑꯗꯨꯝ ꯌꯥꯎꯗꯧꯔꯤꯅꯦꯕ ꯃꯁꯤꯃꯗꯤ ꯏꯅ ꯃꯤꯁꯦ ꯑꯩ ꯇꯥꯖꯔꯤꯅꯦ ꯏꯁꯩ 이ꯔꯛꯄ ꯃꯇꯝ ꯋꯥꯔꯤ ꯏꯔꯛꯄ ꯃꯇꯝꯗ ꯀꯞꯄꯦ ꯑꯗꯨꯝ ꯀꯞꯄꯛꯄ ꯑꯗꯨ ꯏꯁꯥꯁꯦ ꯈꯥꯡꯕ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯃꯣꯁꯅꯦꯜ ꯂꯥꯍꯜꯂꯛꯄꯗꯣ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯃꯣꯔ ꯄꯔꯁonified ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯌꯥꯕ ꯏꯁꯩ ꯑꯃꯅꯤ ꯑꯗꯨꯒ ꯃꯌꯦꯛꯇꯨ ꯀꯔꯝꯍꯥꯏꯅ ꯏꯕꯅꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯀꯥꯏꯗꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯏꯕꯗ ꯀꯞꯄꯁꯦ ꯇꯥꯃꯣ ꯁꯤꯗꯤ ꯑꯩꯅꯒ ꯍꯧꯖꯤꯛ ꯏꯃꯥꯏ ꯂꯃꯟ ꯁꯤꯡꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯑꯩꯒꯤ ꯐꯤꯂꯝ ꯑꯃ ꯏꯁꯩꯒꯤ ꯅꯠꯇꯕꯗ ꯇꯥꯃꯣꯀꯣ ꯃꯁꯤ ꯏꯕꯗ ꯑꯩꯅ ꯀꯞꯈꯤꯕꯁꯤꯗꯤ ꯂꯣꯏꯔꯦ ꯏꯅ ꯑꯗꯨꯝ ꯑꯩ ꯀꯣꯛꯁꯦ ꯒꯨꯂꯤ ꯆꯥꯏ ꯀꯞꯃꯟꯗꯅ ꯀꯥꯏꯀꯨꯅ ꯀꯨꯝꯕꯅꯦ ꯑꯗꯒꯤ ꯀꯩꯅꯣ ꯆꯗꯥꯟꯗꯅꯦ ꯄ꯭ꯔꯤꯇꯝꯅꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯔꯒ ꯑꯗ ꯂꯥꯁꯤꯟꯒꯁꯦ ꯍꯥꯏꯗꯤ ꯃꯃꯥꯁꯤꯒꯤ ꯃꯇꯝꯕꯥꯛꯇꯒ ꯃꯥꯅꯒ ꯉꯥꯊꯔꯒ ꯁꯤꯔꯝꯗꯥꯏ ꯃꯥ ꯁꯤꯗꯣꯏꯅꯤ ꯀꯩꯅꯣꯁꯦ ꯀꯥꯏꯀꯨ ꯁꯤꯗꯣꯏꯅꯤ ꯑꯗꯨꯗꯒ ꯃꯥꯅ ꯏꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯃꯥꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤ ꯄꯣꯔꯒ ꯅꯥꯎꯁꯨꯝ ꯏꯁꯩ ꯊꯛꯑꯒ ꯑꯉꯥꯡꯁꯤ ꯇꯨꯝꯍꯜꯂꯦꯕ ꯇꯥꯃꯣꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯗꯣ ꯁꯛꯄꯤꯔꯣ ꯑꯩ ꯄꯣꯊꯥ ꯃꯥ ꯁꯤꯔꯝꯗꯥꯏꯗ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯑꯦꯕ ꯇꯥꯃꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯋꯦ ꯑꯗꯨꯒ ꯄꯣꯊꯥꯅꯤꯡꯉꯛꯑꯦ ꯇꯁꯦꯡꯅ ꯁꯤꯕ ꯍꯥꯏꯁꯦ ꯄꯥꯝꯃꯛꯑꯦ ꯑꯋꯥꯕꯁꯤꯅ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯑꯩ ꯏꯃꯥ ꯄꯣꯊꯥꯔꯒꯦ ꯏꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩ ꯄꯣꯔꯒ ꯁꯛꯈꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩꯗꯣ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕ 이사나 떠오르고 어머니 세바 떠오르고 농돈다 톡리바 타제금 낭수나띠 레이유고 이사나서고 ꯑꯗꯨꯒ ꯏꯕꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯇꯥꯈꯤꯕ ꯄꯤꯁꯦ ꯇꯥꯃꯣ ꯁꯤꯗꯤ ꯍꯦꯛꯇ ꯑꯔꯣꯏꯕꯤꯅꯦꯕ ꯍꯦꯛꯇ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯊꯛꯇꯒꯤ ꯂꯥꯛꯏꯕ ꯃꯃꯥ ꯃꯆꯥꯒꯤ ꯔꯤꯂꯦꯁꯟ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕ
ꯉꯥꯎꯁꯤꯟꯅꯕꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯒꯁꯦ ꯑꯗꯨꯃꯥꯏꯅ ꯀꯞꯀꯦ ꯑꯗꯨ ꯏꯁꯩꯒꯤꯗꯁꯨ ꯇꯥꯃꯣ ꯍꯧꯖꯤꯛ ꯍꯟꯗꯛ ꯁꯣꯏꯅꯥꯏꯕ ꯊꯃꯣꯏꯒꯤ ꯏꯁꯩꯁꯦ ꯁꯤꯃꯁꯨ ꯌꯨꯇꯨꯕꯇꯒ ꯋꯥꯟꯒ ꯇꯥꯔꯛꯇꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯁꯤ ꯃꯌꯦꯛꯁꯤꯁꯨ ꯑꯗꯨꯝ ꯏꯕꯗ ꯊꯃꯣꯏꯗ ꯑꯗꯨꯝ ꯊꯨꯛ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯞꯅꯤꯡꯕꯀꯣ ꯅꯨꯄꯤꯁꯤꯅꯒ ꯑꯩꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯆꯪꯁꯜꯂꯦ ꯑꯗꯨꯃꯛ ꯋꯥꯖꯔꯅꯤ ꯍꯟꯗꯣꯛꯂꯦ ꯑꯗꯨꯝ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤꯕ ꯃꯌꯥꯝꯅ ꯁꯤꯃ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯃ ꯂꯧꯖꯔꯦ ꯁꯣꯏꯅꯥꯏꯕ ꯊꯃꯣꯏꯁꯤꯗꯤ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤ ꯇꯨ ꯕꯤ ꯔꯤꯂꯤꯁꯅꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯐꯤꯂꯝꯒꯤ ꯁꯦꯝ ꯁꯥꯕ ꯍꯥꯏꯐꯦꯠ ꯄꯨꯊꯣꯛꯀꯗꯧꯔꯦꯅ ꯇꯥꯛꯄꯤꯔꯤꯗꯣ ꯑꯗꯨꯗ ꯂꯧꯁꯤꯟꯖꯔꯦ ꯑꯗ ꯅꯨꯡꯉꯥꯏꯖꯔꯤꯗꯤ ꯇ꯭ꯔꯤꯄꯜ ꯑꯦꯁ ꯃꯅꯤꯐꯥ ꯀꯛꯆꯤꯡꯒꯤ 2016ꯒꯤ ꯖꯅꯋꯥꯔꯤ ꯑꯗꯨꯋꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯐꯤꯂꯝꯁꯤꯒꯤ ꯇꯥꯏꯇꯜ ꯁꯣꯡꯁꯤꯅꯤꯅꯦ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯏꯁꯩꯁꯦ ꯃꯁꯤ ꯄꯨꯁꯄꯔꯥꯅꯤ ꯕꯣꯔꯗꯤꯡ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯏꯁꯩꯁꯦ ꯃꯁꯤ ꯏꯕꯒꯤꯗꯃꯛꯇ ꯕꯦꯁ ꯂꯤꯔꯤꯁꯤꯁ ꯑꯦꯋꯥꯔꯗꯁꯤ ꯍꯦꯔꯣꯖꯤꯠꯇ ꯀꯟꯐꯔꯠ ꯇꯧꯏ ꯑꯗꯨꯅ ꯏꯁꯩꯁꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝ ꯌꯥꯎꯔꯝꯃꯅꯤ ꯏꯁꯩꯁꯦ ꯑꯗꯨꯒ ꯐꯤꯂꯝꯁꯤꯒꯁꯨ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯏꯔꯝꯃꯅꯤꯅ ꯈꯜꯂꯤ ꯑꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯣꯃꯦꯟꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯩꯅ ꯍꯣꯠꯅꯖꯔꯨꯕ ꯈꯔꯒꯤ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯛꯄ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯙꯔꯃꯒꯤ ꯃꯪꯗꯦ ꯃꯥꯒꯤꯗꯃꯛ ꯁꯤ ꯍꯥꯏ ꯀꯥꯟꯅ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯂꯦꯔꯥꯏꯠꯅꯦꯅ ꯈꯪꯉꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯁ꯭ꯋꯥꯏꯒꯤ ꯃꯣꯃꯦꯟꯠꯇꯒꯗꯤ ꯁꯨꯃꯥꯏꯅ ꯐꯦꯁꯇꯤꯚꯦꯜ ꯁꯤꯜꯂꯛꯄ ꯑꯗꯒꯤ ꯑꯏꯕꯁꯤꯡꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯗꯨꯃꯥꯏꯅ ꯃꯌꯦꯛ ꯏꯕ ꯑꯣꯏꯁꯅꯨ ꯋꯥꯔꯤ ꯏꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒꯤ ꯃꯣꯏ ꯃꯐꯝ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄ ꯁ꯭ꯋꯥꯏꯗꯒꯗꯤ ꯀꯔꯤ ꯍꯥꯏꯅ ꯎꯕꯤ ꯀꯔꯤ ꯐꯥꯎꯏ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯃꯣ ꯑꯩꯈꯣꯏꯕꯨ ꯔꯤꯒꯥꯔꯗ ꯇꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯄꯤꯕꯤꯔꯛꯄꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯐꯕ ꯈꯟꯒꯠꯇꯅ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯄ ꯁꯨꯝꯕ ꯇ꯭ꯔꯤꯄꯜ ꯑꯦꯁ ꯃꯅꯤꯐꯥꯁꯦ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯦꯛꯁꯤ ꯇꯁꯦꯡꯅ ꯑꯩꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯕꯒꯤꯗꯤ ꯅꯠꯇꯦ ꯇꯥꯃꯣ ꯑꯩ ꯇꯥꯐꯝ ꯊꯣꯛꯑꯦꯅ ꯑꯗꯨꯝ ꯂꯧꯋꯦꯕ ꯍꯥꯏꯗꯤ ꯃꯌꯦꯛꯁꯤ ꯐꯖꯩ ꯑꯗꯒꯤ ꯁꯤꯆꯨꯋꯦꯁꯟ ꯏꯁꯩ ꯁꯛꯂꯛꯏꯕ ꯖꯒꯥ ꯆꯥꯗꯅ ꯏꯁꯩ ꯑꯃ ꯊꯣꯛꯇ ꯍꯥꯞꯆꯤꯟꯕꯗꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯕꯥꯅꯤꯅ ꯐꯤꯂꯝꯁꯤꯗ ꯏꯁꯩ ꯁꯛꯏꯕ ꯖꯒꯥꯁꯦ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯩꯅꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯗꯕ ꯃꯌꯦꯛ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯅꯥꯕ ꯑꯃꯒ ꯅꯥꯗꯕ ꯑꯃꯒ ꯊꯦꯝꯂꯤꯕꯅꯤ ꯑꯁꯤꯕꯅ ꯑꯍꯤꯡꯕꯅ ꯑꯁꯤꯕ ꯃꯥꯕꯨ ꯇꯥꯃꯣ ꯍꯥꯏꯗꯤ ꯁꯤꯗꯧꯕ ꯃꯤꯁꯦ ꯑꯍꯤꯡꯕ ꯃꯤꯁꯤꯅꯗꯤ ꯊꯦꯝꯕꯤꯔꯤꯑꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯅꯤ ꯇꯥꯃꯣ ꯑꯩꯅ ꯐꯣꯡꯗꯣꯛꯆꯩꯁꯦ ꯑꯗꯨꯒ ꯑꯁꯤꯕ ꯃꯤꯁꯤꯅꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩ ꯁꯤꯔꯗꯣꯏꯅꯦ ꯁꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯦꯛꯁꯤ ꯑꯗꯨꯝ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕꯤꯔꯀꯥꯟꯗ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯝ ꯂꯧꯖꯩ ꯑꯗꯨꯝ ꯃꯣꯏꯕꯨꯁꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯩ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯡꯒꯔ ꯃꯑꯣꯡ ꯍꯦꯛ ꯇꯥꯗꯕ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯃꯑꯣꯡ ꯇꯥꯗꯅ ꯏꯁꯩ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯍꯦꯛ ꯐꯖꯗꯕ ꯑꯗꯒꯤ ꯁꯤꯅꯦꯃꯥ ꯅꯝꯕꯗꯨ ꯋꯥꯔꯤꯁꯤ ꯃꯔꯤꯡ ꯃꯔꯥꯡ ꯍꯦꯛ ꯂꯥꯛꯄꯒꯨꯝꯕ ꯊꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯊꯣꯛꯂꯛꯇꯅꯅꯕꯗꯤ ꯀꯔꯤ ꯇꯧꯕꯤꯒꯦ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕꯤꯒꯦ ꯁꯤꯅꯤꯀꯣ ꯊꯣꯛꯂꯛꯑꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒ ꯇꯥꯃꯣ ꯃꯁꯤ ꯂꯥꯏꯕꯛꯇ ꯈꯔꯁꯨ ꯇꯥꯏꯁꯟꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯃꯌꯦꯛꯁꯤ ꯐꯖꯅ ꯄꯤꯖꯈ꯭ꯔꯒꯗꯤ ꯐꯤꯂꯝꯁꯤ ꯐꯖꯅ ꯏꯖꯈ꯭ꯔꯒ ꯑꯗꯨꯝ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯥꯃꯣ ꯃꯁꯤ ꯑꯩꯁꯨ ꯗꯤꯔꯦꯛꯇꯔ ꯑꯐꯕ ꯑꯃꯒ ꯅꯞꯅꯔꯨꯔꯒ ꯑꯩ ꯐꯥꯎꯍꯧꯕ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯑꯩꯒ ꯅꯞꯅꯔꯒ ꯃꯣꯏꯁꯨ ꯑꯃꯨꯛ ꯀꯥꯍꯧꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀꯩꯝꯇ ꯑꯩꯈꯣꯏꯒꯤ ꯊꯣꯛꯆꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯃꯣ ꯑꯅꯧꯕꯁꯤꯡꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯏꯟꯀꯔꯦꯖ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯌꯦꯡꯖꯁꯅꯨ ꯃꯤꯑꯣꯏꯕꯒꯤ ꯐꯥꯎꯕ ꯍꯥꯏꯁꯤ ꯏꯁꯩ ꯑꯃꯈꯛꯇ ꯐꯥꯎꯔꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯁꯛ ꯈꯪꯉꯦꯕ ꯑꯗꯨꯅ ꯋꯥꯟꯁ ꯑꯃꯨꯛ ꯃꯥꯒꯤ ꯂꯥꯏꯕꯛ ꯇꯣꯡ ꯌꯦꯡꯖꯁꯅꯨꯅꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯋꯥꯏꯗ ꯈꯤꯇꯪ ꯂꯤꯕꯔꯦꯜ ꯑꯣꯏꯕꯤꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯍꯦꯛꯇ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯔꯤꯖꯤꯠ ꯑꯣꯏꯗꯅ ꯑꯩꯗꯤ ꯍꯣꯡꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯔꯒꯁꯨ ꯇꯁꯦꯡꯕꯗꯤ ꯑꯄꯤꯛꯄ ꯃꯥꯔꯀꯦꯠꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯁ꯭ꯇꯣꯔꯤꯗꯤ ꯑꯐꯕ ꯉꯥꯛꯇꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯇꯥꯃꯣ ꯑꯗꯨ ꯑꯩ ꯂꯩꯇꯦꯕ ꯑꯗꯨꯝ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯒꯁꯨ ꯑꯩꯉꯣꯟꯗ ꯁ꯭ꯀ꯭ꯔꯤꯞ ꯄꯤꯕꯤꯌꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯗꯅ ꯈꯣꯏꯔꯝꯗꯅ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯗꯤꯔꯦꯛꯇꯔ ꯑꯅꯧꯕꯁꯤꯡꯁꯦ ꯄꯤꯅꯤ ꯑꯩ ꯅꯪ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯣ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯤꯂꯝꯒꯤ ꯁꯣꯏꯅꯥꯏꯕ ꯊꯃꯣꯏ ꯄꯨꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯦꯗꯤꯑꯣꯒꯤ ꯀꯔꯤꯒꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯀꯌꯥꯝ ꯏꯕꯤꯔꯤꯒꯦ ꯑꯗꯨꯒ ꯏꯁꯩ ꯅꯨꯡꯉꯥꯏ ꯀꯔꯤ ꯃꯃꯥꯡꯗ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝ ꯏꯕꯤꯔꯤ ꯀꯔꯤ ꯑꯗꯨꯃꯥꯏꯅ ꯃꯤꯡ ꯊꯝꯕꯤꯔꯤ ꯏꯁꯩꯗꯤ ꯇꯥꯃꯣ ꯏꯒꯗꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯑꯩ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯩ ꯃꯌꯦꯛ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯁꯤꯗ ꯑꯗꯣ ꯑꯩꯁꯤ ꯆꯤꯟ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯖꯗꯕ ꯑꯩꯅ ꯍꯥꯏꯈꯤꯕ ꯀꯃꯤꯠꯃꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯖꯗꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯇꯥꯃꯣ ꯑꯗꯨ ꯁꯣꯏꯖꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯇꯧꯁꯜꯂꯛꯄ ꯑꯗꯨꯒ ꯌꯥꯗꯦꯅ ꯍꯥꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦꯅ ꯈꯜꯂꯒ ꯌꯥꯊꯣꯛꯎꯕ ꯑꯗꯨꯒ ꯏꯕꯒꯤꯁꯨ ꯁꯦꯗꯨꯜꯁꯦ ꯑꯩ ꯃꯤꯉꯣꯟꯗꯁꯨ ꯌꯥꯝ ꯁꯣꯏꯅꯤꯡꯗꯕ ꯑꯗꯨꯕꯨ ꯊꯥ ꯑꯃꯗ ꯁ꯭ꯀ꯭ꯔꯤꯞ ꯑꯃꯃꯝꯗꯤ ꯑꯩꯅ ꯉꯝꯅꯕ ꯏꯒꯦꯅ ꯑꯗꯨꯝ ꯈꯟꯖꯕꯀꯣ ꯑꯗꯨꯏꯗꯨꯅ
इगेन तसेंग इरगदी स्टोरी से कछु याम कोई न चंगबम बुना ते बदाम संगदबगी ने बदा सेंग हाय बदा इन फम्मगा टाइम मैनेजमेंट से वार को मतang dum lakana dubu somehow family gi su adu du kai den ba as household chores mem whatever madu dil to biri adu mayam gi su demand to ri mayam du wari khangdi se khangdi biri masina gi professional ne chatlen takpi se masi yam nungai je dunga sigi di makok thong sing wari da haktang ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯆꯤꯜ ꯇꯥꯛꯄꯤꯔꯤ ꯃꯌꯥꯝꯗꯣ ꯀꯥꯏꯊꯣꯛꯄꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯇꯥꯟꯖꯥ ꯄꯤꯕꯤꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯍꯦꯔꯣꯖꯤꯠ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯔꯁꯤꯡꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯁꯤꯕꯕꯨ ꯀꯠꯊꯣꯛꯄꯗ ꯅꯣꯛꯄ ꯐꯥꯎꯕꯔꯥ ꯑꯄꯥꯝꯕꯕꯨ ꯀꯜꯂꯛꯇꯕ ꯀꯟꯅ ꯂꯩꯕꯔꯥ ꯅꯨꯡꯁꯤꯕꯕꯨ ꯀꯠꯊꯣꯛꯄꯗ ꯅꯣꯛꯄ ꯐꯥꯎꯕꯔꯥ ꯑꯄꯥꯝꯕꯕꯨ ꯀꯜꯂꯛꯇꯕ ꯀꯟꯅ ꯂꯩ